Kerala की Wayanad Assembly Constituency dagi Congress की MP ओइना vote karakhiba Indian National Congress की Luchingba Rahul Gandhi ngasi MPP patagi disqualified Toukhre. Gujarat की Surat Court na Rahul Gandhi bu ngarang conviction piduna chahi ani jail da lainaba fadok pikraba matung ngasi Lok Sabha की Parliament Secretariat के Secretary General Utpal Kumar na mahakbu MP dagi lokthoknaba cherol thokibani hairi. Panbayabadi Rahul Gandhi na kumja lisingani tara mapanda Karnataka State की कोलार पांथोखिबा लोक सभा इलेक्शन की रैली अमदा वा ngankiba wafam amagi matangda BJP की MLA Purnis Modi na Judicial Magistrate Surat की कोर्टा criminal defamation case ama file tawrakhibaga loinana ngarang court asina verdict piduna jail da lainaba phongdokhibani Nakalama romda Hiramasigi matangda Sonia Gandhi amasung Rahul Gandhi saruk yaduna Congress Party की MP singi oiba mifam ama ngasi New Delhi की Parliament Complex da pangthokre Congress Party na su steering committee sing senior leader sing state chief amasung legislative party की Luchingba singi mifam kauduna Hiramasigi matangda khanakre Hiramasiga mari lainana hayeng Indian National Congress na sinduna mega protest rally ama pangthoktuna atopa political party singa chatminana ba sem sabasu loikre hairi